Kangleipak apunba kholawgi update gi lokhocherake Churachandpurdagi PDF te yawba Burmese nupi lawba angang apikpa ama yawna kuki ahum hospital da mangi nupi asi angang unabagi pukhatpada junta na mihathina hatpikre nupi asi hingadra haina hospital da pukhatpada amukta da macha ahum poklam laga sikhre. Kangleipak apunba kholawgi update gi lokhocherake Churachandpurgi S Molcham village manipurdagi manipurda IRB oiba ama ngarang Myanmar da sikhre. India lenga ki mathakta kuki jo council lairabra pik kuki jo council asi India lenga ki mathakta lairabra haina peace and integrity committee pik kyam gaina thadorokpa cherol amana hanglakli cherol asi na hai kuki jo gi area da buffer zone adumak laikhigani amasung masi ngaktuna thamgadabani haiba wafam kuki jo council na phongdorakliba asida India lenga na makhoi gi mathakta kari gi action lokhotribano apunbagi saktam sagalakpada ayet papiriba kuki jo council asi narco terrorist organization ni haina India lenga na lauthok dabagi maram leite kuki jo council khudakta lona yadaba organization ni haina lauthokadabani amaram dangarang sangdokibasu agreement aduda India lenga na nisha mayokta changsaliba nasa mukta bharat waron drug ki wahan thok lehen khidre maramdi hauzik manipur ki kangpopi district ki waichong subdivision manung chanba Kotland amadi songpi jing area ki chingmai singda kuki furuf ki miyoi singna pak sana popi thabagi thabak chathari mamangda sora na piba report ta manipur ki chingi lamda acre 52 hena umang kok thokle hai ki badu kuki singna namna taba mafam sing oibana kuki narco terrorist singna popi thaba mafam ni masida India lengang na kari action lokhat ki bage manipur miyam da white paper oina puthokadabani loina reserve forest kangadabani ngarangi su agreement sangdokpa du taramna ui adubu agreement adu manipur miyam gi mayokta laiba agreement ni maram aduna pik amadi all kyam ngai nupi chawkha tharang loop anina thamoi sokna yaningdabaga loina na manipur gi miyam gi lengak yahondana apr lengak na manipur lengak ki mahut sinba yaroi athubada miyam gi lengak lehengadabani hairakli private satellite sing thaganabagi dama Tirupati manakta Chandrababu Naidu na space city samganabagi tharang lauthokre Andhra Pradesh ki Chief Minister M Chandrababu Naidu na private satellite sing thaganabagi damak Tirupati da space city amagi tharang sing lauthokladuna state asigi technological gi tungi asa adugi achoba vision ama puthokre Visakhapatnam da pangthokpa Asian Center for International Arbitration and Mediation ACIAF International Mediation Conference ta wangang bada Chief Minister na Andhra Pradesh pu data centers tagi hauraga space exploration fawbagi technology gi global hub ama henabi chawrakpa khongthang ama utki policy aduna dedicated space city Sri Harikota da lairiba Satish Dhawan Space Center aduga naknaba maramna satellite sing manufacturing tawnaba amasung logistics semgatnabada miyeng thambaga loinana Tirupati da singi tharang sing utli khongthang asi development thuzilhanaba amasung high tech industry sing chingsinnabagi masina lairiba maroiba mafam asigi khudong chaba launaba anauba state government asina lokhatpa hena pak soba khongjang amagi sarukni American private space sector aduga manana changdamna duna Chief Minister Naidu na Tirupati manakta space city adu sabagi matangda Americana Space X lairiba duga chap manana aikhoigi space city dagi thunamak private satellite sing thagalagani haiki Achauba investment sing chingsinnaba amasung space sector da thabak lising kaya semnabagi pandam thamduna state asina mamangda lauthokhiba Andhra Pradesh space policy 4.0 da yumfam oiraga warol asi lautholakibani quantum computing da state asigi khumang chausinba adusu Chief Minister na panki India da hanba quantum computer adu January ama fawbagi manungda Amravati da thabak hauduna technology adu sejinnabada Andhra Pradesh supu taruk suba state uhengani haina mahangna haiki crore ama hatpa ngamba RDS KG Chamri thajinkre haina kihalakibadagi Mumbai khu senduna laikre Achauba Ganesh Festival hayeng lotion gadawriba Mumbai da bomb dozen kaya pokhai hangani kihanba WhatsApp message ama police na fangkiba matungdagi laibaki financial capital asi high alert khu senduna laikre kihanbagi message aduda gari kuntraga marida human bomb sing hapkre amasung Maduna city pumba nikhalagani haina phongdoklaki numitarani gi Ganesh Festival adu isingda thadabagi thoramga loinana lotion gadawriba Ananta Taturthi gi damak police na security net amana city adu ngakibani ngarang traffic police ki control room gi WhatsApp helpline da kihanbagi message adu phangki tharakliba aduna mahak masa maksu Laskar-e-Jihadi haina saktak laki amasung Pakistani terrorist taragamari India da changkhre hairaki miyoi crore ama hatpa ngamgadaba RDX KG Chamri bomb pokai hanba adugi damak sajinnagani haina kihalaki ba adugi matung Mumbai police missing na singna lainakre amasung city adugi mafam pumna magta security deployment kangkhat hankre kihalakli ba adu nakal pumna makki miyengdagi thijali amasung anti terrorism squad ATS ta khangankre haina official amana haiki
ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯤꯍꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯊꯤꯡꯕꯒꯤ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯂꯧꯈꯠꯂꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯔꯀꯤꯡꯗꯒꯤ ꯕꯦꯁꯃꯦꯟꯠ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇ ꯁꯣꯛꯇꯕ ꯂꯩꯇꯅ ꯃꯐꯝ ꯄꯨꯝꯅꯃꯛ ꯆꯦꯛ ꯇꯧꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯈ꯭ꯔꯦ꯫ ꯇꯣꯉꯥꯁꯤꯡꯗ ꯊꯥꯖꯗꯅꯕ ꯃꯤꯌꯥꯝꯗꯁꯨ ꯄꯨꯂꯤꯁꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯒꯅꯦꯁ ꯐꯦꯁꯇꯤꯕꯦꯜ ꯑꯗꯨ ꯃꯨꯝꯕꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯆꯧꯕ ꯐꯦꯁꯇꯤꯕꯦꯜꯅꯤ꯫ ꯏꯁꯤꯡꯗ ꯊꯥꯗꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤꯗꯃꯛ ꯍꯌꯦꯡ ꯂꯝꯕꯤꯁꯤꯡꯗ ꯊꯣꯛꯂꯛꯀꯗꯕ ꯂꯥꯏꯅꯤꯡꯂꯣꯏ ꯂꯥꯈ ꯀꯌꯥꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯍꯥꯟꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯧꯔꯥꯡꯁꯤꯡ ꯇꯧꯈ꯭ꯔꯦ꯫ ꯀꯣꯡꯒꯣꯗ ꯏꯕꯣꯂꯥ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 15 ꯁꯤꯈ꯭ꯔꯦ꯫ ꯀꯣꯡꯒꯣꯗ ꯏꯕꯣꯂꯥ ꯚꯥꯏꯔꯁ ꯅꯧꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 15 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯒꯣꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯀꯨꯝꯖꯥ 2018ꯗꯒꯤ 2020 ꯐꯥꯎꯕꯗ ꯏꯕꯣꯂꯥ ꯂꯥꯏꯆꯠ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏ 2,000ꯒꯤ ꯃꯊꯛꯇ ꯁꯤꯈꯤꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯏꯕꯣꯂꯥ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯄ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ 34 ꯁꯨꯔꯕꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯍꯧꯈꯤꯕ ꯊꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯕꯗ ꯚꯥꯏꯔꯁ ꯑꯁꯤ ꯌꯥꯎꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯂꯥꯏꯍꯧ ꯍꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯕꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯡ ꯈꯔ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯑꯣꯔꯒꯥꯟ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯟꯗꯛ ꯑꯃꯨꯛ ꯅꯧꯅ ꯚꯥꯏꯔꯁ ꯑꯁꯤ ꯀꯣꯡꯒꯣꯗ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ 13ꯂꯛ ꯁꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯪꯈꯠꯅꯕ ꯊꯣꯛꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯕꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕ ꯄꯥꯏꯈꯠꯀꯗꯕ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 15 ꯁꯤꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯜꯊ ꯋꯥꯔꯀꯔ 4ꯁꯨ ꯌꯥꯎꯈꯤ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯚꯥꯏꯔꯁ ꯑꯁꯤ ꯁꯟꯗꯣꯛꯄ ꯊꯤꯡꯗꯨꯅ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯍꯟꯗꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ WHOꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯥꯏꯆꯠ ꯑꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯂꯧꯅꯗꯨꯅ ꯚꯥꯏꯔꯁ ꯑꯁꯤꯅ ꯅꯥꯍꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯔꯦꯁꯄꯣꯟꯁ ꯇꯤꯝ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯇꯤꯝꯅꯁꯨ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕꯁꯤꯡꯕꯨ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯄꯥꯏꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯅꯕ ꯄꯥꯎꯇꯥꯛ ꯄꯤ꯫